Manipur ki irang asi loishinnabagi wapham amatta pallamdaba Prime Minister Narendra Modi ki speech adu Meeyamna Peningai Oiroi haina hannagi Chief Minister Okram Ibobi na phongdorakli. Garang Rajya Sabha da thamkiba Prime Minister ki speech adu react tawraduna India block Manipur ki luchingba sing yauna ngasi Congress baban da pangthokiba paugi mifam amada wapham asi phongdokladuna Okram Ibobi na hai opposition ki leader Rahul Gandhi Inner Manipur ki MP Dr. Angomcha Bimol Akoizam amade India block ki MP singna parliament da akanba pressure pibadagi Prime Minister na Manipur ki maramda garang wapham khara thamkhre laibak thibadi Prime Minister ki speech aduda Manipur ki irang asi loishinnaba road map ama semduna masak thokpa thabak thoram sing paikhatpa haure haiba wapham amata yaukide madugi mahut Congress party da hullaga ngangba amade mari leinadaba wapham kaya thamki Prime Minister ki speech aduda FIR listing taramathoi loss tawkre amade crime da chenabam yoi chamanga rom phagale hairiba se chamamnaba fawi FIR listing taramathoi loss tawki hairiba se karamba makhalgi FIR no irang asida yummai thabi khrabam yamna lengaktagi compensation khara phangnabagi tawba FIR oigadawribra Manipur da hipsa gi thodok sing hantaraktuna normal si lakwa haure hairiba se karida yumpham oiribano amaromda Prime Minister na Congress party da Achakpa maida gi haigano haina su phongdokle double engine government na chakliba mai ase karigidama control tawba ngamdribano mai muthatpa pamdriba asi ruling la natraga opposition la haibase miyamna khangnaraba wafam ni haina su mahakna phongdoki Okram Ibobi na makata na hai center amasung state lengangna Manipur gi irang asi loishinnaba stakeholder singa wari sanaba haure haiba wafam Prime Minister na phongdoki adubu karamba stakeholder singa wari sanaribano haiba adude mayek sengna pande India block Manipur na all political party ki delegation namana Prime Minister ga unanaba kayarak hanna Manipur gi governor amasung Chief Minister da memorandum piduna taknaki adubu hairiba khongthang ase lengangna laukhatkide Aikoi gi apambade Manipur da normal si lagnaba center amadi state lengangna laukhalakba thabak thoram singda mateng pangbane adubu hauze fawbada tangdu leitaba phibam hanjilakba yaba khongthang amata ude Manipur da President Ro Thengkhang Tara da thamki haina Prime Minister gi speech aduda yauki hariba President Ro singa do kumjali sing ani amage junda thokiba tawdok adu khagnatana ataidi mara chetpa lengak leitabadagi thamlakiba ngaktane Haujik thokliba irang asigumbada thamlakiba nate kumjali sing amaga chamapan marifutara humdoida Nagama sungkuki anigi marakta thokiba irang adu haujik thokliba asigumna amana amagi mafamda changnaba yadaba asimak oikide Irang adu peace committee samduna normalcy puraknaba honakibane India block Manipur amasung Meeyamna pambade atubada normalcy puraklagani haibagi road map aduni adubu Prime Minister gi speech adudagi Manipur Meeyamna karisu asa tawningai leite haina Okram Ibobi na makata na phongdoki Rajya Sabha gi reply to the minute nipan bu surangudra point mari manga hai ta ni taret nipan gi isam samba mahakna reply pb rambase aidi mashi politicalize tawjabagi wan na chedeko Manipur da laiba praja singsina pelam gani haibisi akhoi India block ki oina dei sukta thajadie sahi ma hela abase akhoi yamna nungaite Manipur sisu India gi sharuk amani akhoi yam seriously lore athuba matamda norman si hanjal unaba akhoi road map ama yili kano tawre aduga laibak thina community ani sigi marakta misunderstanding thokin tawibis punamak singse akhoi thona wari sanadana di waroi sin purapa ngamoi dobonina political dialogue taunanaba madugi road map madugi program loinaba akhoi song out tawre hujik internally hausu haure haibasu nataba hi ma hela basita 11000 FIR challe mi 500 phare